ꯃꯆꯟꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯅꯕꯗꯣ ꯎꯔꯒ ꯑꯩꯈꯣꯏꯃꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯊꯝꯕꯤꯔꯝꯕ ꯏꯕꯨꯡꯗꯣ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ, ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ, ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ, ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩ ꯈꯤꯇꯪꯗꯁꯨ ꯃꯥꯡꯖꯧꯅꯅ ꯆꯠꯆꯕ ꯉꯝꯖꯔꯦꯀꯣ꯫ ꯑꯗꯣ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯕꯨ꯫ ꯑꯗꯣ ꯑꯌꯨꯛꯀꯤ ꯂꯩ ꯃꯌꯥꯝ ꯇꯥꯔꯤꯁꯦ, ꯁꯤꯡꯒꯥꯔꯩꯁꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ, ꯌꯥꯝ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ꯫ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯊꯧ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯨꯅꯁꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯋꯥꯔꯤ ꯁꯨꯅꯁꯤ꯫ ꯆꯍꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ, ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯖꯕ ꯅꯨꯃꯤꯠ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯁꯨꯝ ꯇꯧꯈꯠꯅꯕ ꯍꯧꯒꯠꯅꯔꯝꯃꯅꯤ꯫ ꯐꯤꯔꯣꯜ ꯂꯩꯕ, ꯀꯔꯤ ꯄꯨꯁꯤꯒꯦ, ꯑꯗꯨꯒꯗꯤ ꯏꯄꯥꯝ ꯂꯝꯗꯝꯗꯒꯤꯁꯨ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯍꯥꯏꯅꯀꯣ, ꯑꯩꯒꯤꯁꯨ ꯏꯄꯥꯝꯗꯒꯤ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ, ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗ ꯈꯨꯟꯌꯥꯏ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯏꯀꯣ, ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯍꯟꯁꯤꯡꯁꯨ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯅꯕꯗꯣ, ꯃꯇꯝꯗꯨꯒꯗꯤ ꯏꯆꯝ ꯆꯝꯅ ꯐꯅꯦꯛ ꯑꯃꯈꯛꯀ ꯁꯨም ꯇꯝꯃꯒ ꯆꯥꯛꯀꯧꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕꯅꯤꯀꯣ ꯇꯥꯟꯅꯅꯔꯤ ꯃꯌꯥꯝꯁꯦ꯫ ꯑꯗꯣ ꯏꯄꯥꯝꯗꯒꯤꯁꯨ ꯀꯩ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯣ ꯀꯩꯅꯣ ꯈꯨꯝꯗꯣꯏꯕꯀꯣ꯫ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏ, ꯐꯅꯦꯛꯈꯛ ꯇꯧꯔ ꯂꯣꯏꯔꯦ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯒꯦꯅꯦ ꯍꯥꯏꯅ, ꯑꯗꯨꯅ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏꯅꯁꯨ ꯍꯪꯉꯛꯏꯀꯣ꯫ ꯑꯩꯒꯤꯗꯤ ꯏꯄꯥꯝꯗ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯨ ꯂꯩꯖꯗꯦ, ꯏꯆꯦꯅ ꯀꯧꯗꯣꯏꯅꯤ꯫ ꯏꯆꯦꯅ ꯅꯍꯥꯟꯅꯁꯨ ꯍꯪꯉꯛꯑꯦ ꯀꯩ ꯇꯧꯔꯨꯒꯦ ꯍꯥꯏꯅꯀꯣ꯫ ꯋꯥꯈꯜꯁꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯄ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯅꯤꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯅꯕ ꯃꯇꯝꯁꯦ ꯌꯧꯔꯛꯄꯗ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯕꯣꯕꯣꯛꯅꯤ, ꯄꯨꯄꯨꯅꯤ, ꯁꯤꯅ ꯃꯥꯝꯆꯧꯅꯤ ꯍꯥꯏꯅ ꯈꯪꯍꯧꯗ꯭ꯔꯕ ꯏꯆꯥꯁꯤꯡꯁꯤꯅꯁꯨ ꯈꯪꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ, ꯏꯆꯥꯁꯤꯡꯁꯤꯅꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯁꯛ ꯈꯪꯖꯅꯕ ꯍꯥꯏꯅ꯫ ꯏꯃꯥ ꯏꯄꯥ ꯌꯥꯝꯅ ꯅꯧꯅ ꯀꯥꯏꯅꯈꯤ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯅꯕꯗꯣ ꯎꯔꯒ ꯑꯩꯈꯣꯏꯃꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯦ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯈꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯃꯐꯝꯗꯣ ꯀꯅꯥꯅꯁꯨ ꯃꯦꯟꯕꯕꯨꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯇꯥꯆꯧꯅ ꯃꯆꯟ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄꯗꯣ ꯈꯪꯍꯜꯂꯛꯈꯤꯗꯦ꯫ ꯀꯁꯥꯔ ꯂꯝꯗ ꯇꯥꯆꯧꯕꯨ ꯈꯪꯗꯕ ꯃꯤꯁꯨ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯝꯗꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯥꯆꯧꯅ꯫ ꯃꯆꯟꯁꯤꯡꯕꯨꯁꯨ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯂꯩꯇꯅ ꯇꯥꯆꯧꯅ ꯊꯥꯖꯕꯤꯈꯤ꯫ ꯃꯤꯅꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯃꯌꯨꯝ ꯐꯥꯎꯕ ꯁꯥꯗꯦ ꯍꯥꯏ꯫ ꯃꯆꯟꯁꯤꯡ ꯊꯥꯖꯔꯛꯄ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄ ꯄꯨꯝꯅꯃꯛ ꯇꯥꯆꯧꯒꯤ ꯃꯊꯛꯇꯅꯤ꯫ ꯃꯁꯦꯛ ꯅꯥꯏꯅ ꯉꯥꯜꯂꯝꯕ ꯎꯖꯥꯎ ꯄꯥꯃꯦꯜ ꯑꯣꯏꯗꯨꯅ ꯃꯆꯟꯁꯤꯡꯕꯨ ꯑꯋꯥ ꯃꯩꯁꯥ ꯄꯤꯗꯅ ꯎꯔꯨꯝ ꯎꯈꯥ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯏꯕꯨꯡꯗꯣ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯇꯥꯆꯧꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯣꯏ ꯈꯟꯈꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ꯫ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯨ ꯋꯥꯠꯂꯝꯗꯦ꯫ ꯅꯨꯡꯁꯤꯕꯤꯔꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯂꯝꯗꯝ ꯂꯥꯞꯅꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯣꯖꯥꯅ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯝꯕꯅꯤ, ꯑꯣꯖꯥꯒꯤ ꯂꯃꯟ ꯁꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯩ ꯂꯩ ꯄꯣꯔꯛꯇꯅ, ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯇꯅ ꯈꯨꯔꯨꯝꯃꯔꯤ꯫ ꯃꯆꯥꯁꯤꯡꯒꯤꯅꯦꯅꯁꯨ ꯐꯤ ꯇꯝꯕꯤꯔꯔꯤ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯖꯗꯦ꯫ ꯇꯥꯕꯗ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯡꯅ ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯅꯅꯥꯎꯅ ꯀꯧꯖꯒꯦ ꯍꯥꯏꯔꯛꯄꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯇꯥꯆꯧ ꯂꯩꯈꯤꯗꯕ ꯃꯇꯨꯡꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯣꯡꯃ ꯃꯃꯥꯡꯒꯤ
ꯁꯟꯗꯥꯋꯥꯏꯔꯝꯗꯣ ꯑꯩꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯏꯄꯥꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤ. ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜ, ꯅꯤꯛꯂꯕ ꯈꯣꯟꯊꯥꯡꯗꯣ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯨꯅꯕ ꯂꯣꯏꯗꯅ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯐꯣꯟ ꯑꯗꯨ ꯊꯝꯗꯨꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯈꯤ.